मैम खुरमजरी पे न्यूज़ की मनहुनदा मैम तराब नौसरी हौखिब जनवरी कुंथ्रादा मणिपुरी डिस्ट्रिक्ट अहुम इम्फाल ईस्ट थौबाल अमनि कक्सिंग डिस्ट्रिक्ट की डिप्यूटी कमिश्नर सिन ऑर्डर बथई ऑर्डर करम ऑर्डर नो हारकांदा अखोगी मणिपुर की नेशनल हाईवे एक्ट 1956 की मतुंगिना हारिबा दुगा आईपीसी सेक्शन 2I3 अमदी सीआरपीसी सेक्शन 133 की मतुंगिना लंबी द थोगा मियाम दा अकाइब पीबे यारोय हाइबनी मसीदा हारिसी अखोगी लंबी द लाप गाड़ी सिंह थत्पना सिंह तौदनबा अमदी मदु कुंब तौदना मियाम दा खुदोंग सादबा थोन बसिंग मतंग दा आइन की एक्शन लखटकनी हाइब ऑर्डर दुनी ऑर्डर से थोखरा मतुंगदा जनवरी 19 दा लंबी दा थोकपसिंग आइदि लंबी दा थत्पसिंग सी तनखाइबगी वाफम पुलिस दा तनखाइबे वाफम लाए अदन मसी हारिबसिंग असी खो मियामना सोशल मीडिया में तोंगान तोंगान मियाम लंबी चटपा सोरोक ता चटपा हाईवे सिंग चटपा मियामना लंबी दा लेरिबा डिस्टर्बेंस लंबी दा थलगा पैसा खाइबा डोनेशन तौबा रोड पुशिंग तौबा अदु गाड़ी सिंग दगी नम हादन पैसा लौबनी की खोंथांग सी सही किया लिसांग सिना दुम लाए अदुबु हंदकी तनखाइबगी थोंग सिमती मियामना यामना अपिकपा सेनफम हाइतारे लुपा 10 कुन मियाम अखोगी लंबी दा लाकपसिंदगी करिगुम खरा तेंबांग पिनबगीदमक्ता तौबो एरंगनी हाइबगी वाफम फोंदोंनबा लay अदुगा हारिबसिंग असि हंदकीसिनसु अहानबा नति ममांगदा अखोगी नुपी लानगी मतमदा अदुगा टीचर्स डे की मतदा महिरोइसिंग थोगा फ्लैग मसा पायरगा दुम फ्लैग योनबना सिंग लंबी थोक्तना दुम तवे तोगान तोगान बा यावसंगी मतमदसु दुम थोगा लंबीदगी असरौसिंगदा अखोगी मैतेगी वाहिदारगा ला यावसंग पी मुनबगा इन हाइनबा मोंगदा लंबीदगी दुम नीबा लौबगी वाफमसे दुम थोय अदुम हंदकीसिने नो नो मोंगदा असुम ऑर्डर अमा थोलकपा हाईवे सिंगदा थत्लगा मियामदा अकाइबा पीबे यारोय हाइबना सिंग थोकपा अदु हारिबा नुपी सिंग अदु तनखाइबगी वाफम लाकपा अदुबु तौरीबा थबकसी सुमनतंगी हारिबा इम्फाल ईस्ट थौबाल अमसुंग कक्सिंग डिस्ट्रिक्ट खतरा मणिपुरी डिस्ट्रिक्ट मयाम सिदा अदुगुम्बा थबक थोंगसिंग चथद्रबरा अदुगा ऑर्डर सी ओनली वैली खतंग चनरबरा नत्रगा सिंगददी तुमिन्ना सिंगी हाइतारे खर थापमफम सिंगददी हाइबसिंग अदु उदना दुम उदबदगी ऑर्डर से थोक्तबरा हाइबना सिंगबगी पतान खननवदा ऑर्डर फॉर वैली एंड साइलेंस फॉर हिल्स हाइब टॉपिक खननवदा पे न्यूज़ की स्टेडियो इलेक्शन बीबीसी आगे हेक थनन इलेक्शन बीबीसी ओजा माइबम धनबीर इतर होयल पाउने हामदा जादन बेतराम नोक्सरी अनि सो मयाद इलेक्शन बीबा सांथनाकम सेक्रेटरी जनरल ERDO कंगलेपानी सांथत पुस्तराम नोक्सरी दे अहम सुब केस इलेक्शन बीबा ओजा पोयाम तोमसा प्रेसिडेंट अंबानी ओजा तोमसा तराम नोक्सरी हान बसे ओजा एडिटर थमजके चिंग द लो अमा तम द लो अमा हाइबा पोची होजिक लेरिबा लेंगाक्सी 2017 की मार्च 15 दिगी लाकपनी अदुगा होजिक लेरिबा लेंगाक्सीना 2 हाइतारे बीजेपी 2 लेड गवर्नमेंट अहमगी 2017 की लाइरे 2020 अदो होजिक लेरिबा लेंगा होजिक लेरिबा लेंगा और ममांग दे लेरंबा बीजेपी 1 अदुगी मतमदु मोयगी लेंगा अनि सिगी मतमदी लेंगा अनि सिगी मतमदगी खक्ते नते होजिकी आइना थमजनिंगी से बेली दा मा चिंग दा मा हाइबा पोचे अदुई ममांगदगी सही क्या दगी लिसांग सिना दुम लाए अदुम आइना ऑर्डर थोकपसी थोएना होजिक इम्पैक्ट न थंबी दु चुमी अदो ऑर्डर थोइसे मसीदे ngसाइगी सोरोकता करिदा लंबीदा थोकपिरिबे इमाइबेल सिंग लेसाबी सिंग इसेलजी सिंग मरुंपांग सिंग लानाइ लुप ओरो अमो ओरो थोइ मियामदुना तौरिदुना मरम जाय हारगदि आइदि मदु चैलेंज हो यानि लवेबा चैलेंज हो यानि लवेदी डिस्ट्रिक्ट मजिस्ट्रेट ना 144 CRPC की मकादा होजिक इम्फाल डिस्ट्रिक्ट पुनम द कर्फ्यू थमीदना जे डिस्ट्रिक्ट पुनम मींस एफेक्टेड एरिया दा तमेलोंग दा सेनापति द उखुल थमदरगा जुको डिस्ट्रिक्ट थंबा कर्फ्यू सिंग सि मोइन फॉर टाइम बिंग रिलैक्सेशन जु दुम पीरी को पुंग आई की पुंग 10 दिन दांग पुंग मंगा भो और 10 भो मापन भोइना अदुमाइना पियो मतमदा मोइन थोको ऑर्डर सि द हेक पनबदा एक्स पार्टी हाइबा पल्लेबा एक्स पार्टी ऑर्डर हाइदी मदुगी सुमाइना डिस्ट्रिक्ट से इम्फाल वेस्ट अखोई अथिंग मम थमगे 144 CRPC की मखादा सुमाइना ब्रिज ऑफ लो एंड ऑर्डर कैनो से काहेन दोरे काहिदा मोइना तसेंगना मदि मदु एक्स पार्टी ने पलकपलिना आगी वखंददी मदुदा कनागुम खरगी थर्ड पर्सन मियाम की और स्टेक होल्डर सिंगी मदुगी अप्रूवल म लगुम थोपरन खली मदु लौदबगी इमीडिएट ओइना मथौ दारकपदगी तंगाई फना इन्फोर्स तौदी यादबदगी एक्स पार्टी ओइना तौबनेना हाइबनी अदो अखोइगी गसी बमुंदा इम्फाल ईस्ट वेस्ट डिस्ट्रिक्ट में कर्फ्यू थबिसिंगसे मसी कनामतने चैलेंज तौरक्तेबा इवन लो कोर्ट चैलेंज तौरक्ते अदुगा इंटरनेट की इवन हाई कोर्ट मणिपुर केस हो मरी लगी अदुना आईदी होजिकिसे
ꯍꯣꯏ ꯂꯩꯉꯥꯛꯅ ꯊꯣꯛꯄ ꯑꯣꯔꯗꯔꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯊꯣꯛꯄꯅꯤ ꯂꯧꯏ ꯍꯧꯖꯤꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯍꯨꯝꯗꯣ ꯀꯛꯆꯤꯡ ꯏꯝꯐꯥꯜ ꯏꯁ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯍꯥꯏꯔꯤꯗꯣ ꯊꯧꯕꯥꯜ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯗꯨꯅ ꯀꯗꯥꯏꯐꯥꯎꯗ ꯔꯤꯖꯅꯦꯕꯜ ꯌꯦꯁ ꯀꯗꯥꯏꯐꯥꯎꯗ ꯃꯗꯨꯅ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯒꯦ ꯆꯨꯝꯒꯦ ꯑꯣꯔ ꯃꯌꯥꯝꯅ ꯊꯣꯛꯑꯒ ꯇꯧꯔꯤꯗꯨꯒꯤ ꯄꯔꯄꯁꯇꯨꯅ ꯀꯩꯅꯣ ꯃꯌꯥꯝꯅ ꯊꯣꯛꯏꯗꯨ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯄꯨꯜꯂꯦꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯒꯥꯔꯤ ꯊꯨꯒꯥꯏꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯕ ꯑꯆꯧ ꯒꯥꯔꯤ ꯑꯔꯥꯛ ꯑꯔꯥꯛꯄ ꯂꯣꯏ ꯊꯨꯒꯥꯏꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯗꯦꯟ ꯆꯤꯡꯊꯔ ꯐꯨꯕꯁꯨ ꯑꯣꯏꯔꯝꯃꯣꯏꯕ ꯗꯦꯟ ꯆꯠꯄ ꯌꯥꯔꯣꯏꯅ ꯊꯤꯡꯉꯒ ꯑꯃꯨꯛ ꯍꯜꯍꯟꯕꯁꯨ ꯑꯣꯏꯔꯝꯃꯣꯏꯕ ꯃꯌꯥꯝꯅ ꯇꯧꯔꯤꯗꯨꯅ ꯀꯩꯅꯣ ꯑꯗꯒꯤ ꯊꯣꯛꯏꯕ ꯑꯣꯔꯗꯔꯗꯨꯅ ꯀꯩꯅꯣꯁꯦ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯒꯤ ꯃꯤꯌꯥꯝꯒꯤ ꯑꯗꯒꯤ ꯊꯣꯛꯄꯤꯔꯤꯕ ꯀꯥꯡꯕꯨꯗꯨꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯇꯥꯕ ꯆꯨꯝꯅꯤ ꯂꯧꯋꯦ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯊꯣꯛꯏꯕ ꯑꯣꯔꯗꯔꯁꯦ ꯁꯤꯒꯤ ꯑꯣꯔꯗꯔꯁꯦ ꯁꯔꯀꯥꯔꯒꯤ ꯏꯟꯇꯔꯦꯁꯇ ꯊꯣꯛꯄ ꯑꯣꯔꯗꯔꯅꯦꯕ ꯄ꯭ꯔꯖꯥꯒꯤ ꯏꯟꯇꯔꯦꯁꯇ ꯊꯣꯛꯄ ꯅꯠꯇꯕ ꯄ꯭ꯔꯖꯥꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯍꯧꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯃꯅꯨꯡꯗ ꯁꯦꯛꯁꯟ 3-4 ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯥꯈꯩ ꯁꯦꯡꯅ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯑꯃ ꯅꯥꯈꯩ ꯁꯦꯡꯅ ꯄꯥꯡꯖꯔꯨꯕ ꯑꯃ ꯑꯗꯒꯤ ꯄꯥꯡꯅꯤꯡꯕ ꯁꯥꯕ ꯑꯃ ꯑꯗꯒꯤ ꯊꯑꯣꯏꯅ ꯈꯥꯏꯅꯤꯡꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯄ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯑꯩꯈꯣꯏ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯃꯔꯛꯁꯤꯗꯀꯣ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯄꯥꯡꯗꯤ ꯄꯥꯡꯉꯝꯒꯅꯤ ꯑꯗꯨ ꯇꯥꯔꯁꯨ ꯉꯁꯥꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯡꯕꯒꯤ ꯄꯣꯠꯁꯤꯗ ꯁꯨꯝ ꯀꯩ ꯑꯦꯖ ꯑꯦ ꯀꯣꯃꯟ ꯃꯦꯟ ꯍꯥꯏꯇꯥꯔꯦ ꯀꯣꯃꯟ ꯁꯤꯇꯤꯖꯟ ꯑꯣꯏꯅ ꯌꯦꯡꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯃꯟ ꯁꯤꯇꯤꯖꯟ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯁꯣꯔꯁꯀ ꯏꯀꯣꯅꯣꯃꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯗꯣꯅꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯦ ꯗꯣꯅꯦꯁꯟ ꯁ꯭ꯄꯤꯔꯤꯠꯇꯤ ꯌꯥꯎꯗꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯌꯧꯅ ꯌꯥꯎꯗꯦꯕ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯗꯣꯅꯦꯁꯟ ꯍꯥꯏꯁꯦ ꯐꯣꯔꯁꯐꯨꯜꯂꯤ ꯂꯧꯗꯕ ꯌꯥꯗꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯗꯣꯅꯦꯁꯟ ꯁ꯭ꯄꯤꯔꯤꯠꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤꯀꯣ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤ ꯆꯠꯂꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯈꯛ ꯀꯩꯅꯣꯝꯃ ꯐꯪꯁꯟ ꯑꯃ ꯇꯧꯗꯣꯔꯦꯅ ꯆꯠꯂꯀꯥꯟꯗꯁꯨ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯐꯪꯁꯟꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯆꯪꯉꯀꯥꯟꯗ ꯑꯗꯨꯝ ꯂꯨꯄꯥ 10 ꯄꯨꯊꯣꯔꯛꯄꯒꯤ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯩ ꯀꯦꯄꯥꯁꯤꯇꯤ ꯅꯠꯇꯕ ꯗꯣꯅꯦꯁꯟ ꯂꯧꯕ ꯂꯥꯛꯏꯕ ꯃꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯑꯃꯨꯛ ꯌꯦꯡꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯌꯥꯝ ꯆꯥꯎꯕ ꯗꯨꯀꯥꯟ ꯑꯃꯗ ꯌꯥꯝ ꯊꯤꯅ ꯆꯥꯎꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯨꯔꯒ ꯑꯩꯈꯣꯏꯅ ꯌꯦꯡꯀꯥꯟꯗ ꯃꯥ ꯂꯨꯄꯥ 10 ꯄꯨꯊꯣꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯅ ꯗꯣꯅꯦꯁꯟ ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯅꯨꯄꯥꯁꯤ ꯃꯅꯥꯛꯇ ꯆꯠꯂꯒꯗꯤ ꯀꯅꯥꯒꯨꯝꯕ ꯃꯃꯤꯡ ꯂꯩꯕ ꯃꯤ ꯑꯃ ꯍꯥꯏꯔꯁꯦꯀꯣ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯒꯗꯤ ꯃꯉꯣꯟꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯦ 30% ꯐꯥꯎꯗꯤ ꯃꯥꯏ ꯃꯅꯥꯛ ꯆꯪꯉꯨꯕꯗ ꯑꯇꯩ ꯃꯐꯝꯗ ꯆꯠꯇ꯭ꯔꯁꯨ ꯌꯥꯕ ꯌꯥꯏꯌꯦꯅ ꯈꯜꯂꯒ ꯄꯣꯖꯤꯇꯤꯚꯂꯤ ꯂꯥꯛꯄ ꯗꯣꯅꯦꯁꯟꯁꯨ ꯂꯩꯔꯤꯌꯦꯕ ꯁꯤꯗꯩꯗꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕꯁꯦꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯃꯌꯥꯝ ꯄꯥꯡꯕꯤꯔꯝꯒꯅꯤ ꯂꯩꯀꯥꯏ ꯃꯅꯨꯡꯗ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯂꯥꯛꯀꯅꯤ ꯑꯃꯒꯤ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯈꯨꯟ ꯉꯥꯛꯄꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯤꯕꯗꯨ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯑꯩꯒꯤ ꯈꯨꯟꯗ ꯄꯦꯔꯤꯐꯦꯔꯤ ꯇꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯂꯣꯏ ꯄꯥꯡꯅꯩ ꯉꯥꯛꯇꯅꯦꯕ ꯁꯤꯗꯩꯗ ꯍꯟꯗꯛ ꯎꯔꯛꯏꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯥꯅ ꯑꯗꯨꯒꯤꯗꯨꯗ ꯀꯣꯟꯅ ꯊꯝꯃꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯨꯗ ꯌꯧꯖꯔꯛꯀꯦꯕꯀꯣ ꯍꯧꯖꯤꯛꯀꯤꯗꯨꯗ ꯂꯤꯡꯛ ꯇꯧꯔꯛꯇꯣꯏꯅꯦꯕ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯇꯧꯕꯁꯦ ꯍꯦꯟꯃꯟꯈꯤꯗꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯗ ꯐꯟꯗꯤꯡ ꯋꯥꯠꯂꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯄꯥꯡꯕ ꯐꯩ ꯍꯥꯏꯕ ꯒꯨꯗ ꯋꯤꯜꯗ ꯇꯧꯔꯛꯄ ꯗꯣꯅꯦꯁꯟꯅꯦꯕ ꯁꯤꯒꯤꯁꯦ ꯌꯥꯝ ꯒꯨꯗ ꯋꯤꯜꯗ ꯇꯧꯔꯛꯄ ꯗꯣꯅꯦꯁꯟꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏ ꯀꯃꯥꯏꯅ ꯑꯣꯏꯔꯛꯀꯦ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯅ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯃꯟꯈꯤꯗꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯇꯧꯔꯛꯏꯕ ꯄꯣꯠꯁꯤꯡꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯀꯩꯅꯣꯁꯤꯅ ꯄꯕ꯭ꯂꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯖꯣꯟ ꯑꯃꯗ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯔꯤꯐꯦꯔꯤꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯄꯨꯂꯞ ꯐꯥꯏꯅꯥꯟꯁ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇ ꯆꯠꯈꯤꯒꯦ ꯇꯧꯕꯒꯤ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯦꯀꯦꯟꯂꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯅꯤꯁꯨꯕꯗꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯔꯀꯥꯔꯅ ꯉꯁꯥꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯇ ꯀꯩꯗ ꯃꯄꯥꯟꯗ ꯂꯩꯗꯅꯀꯣ ꯔꯤꯄꯣꯔꯠ ꯃꯌꯥꯝꯁꯤꯡꯗ ꯁꯤꯒꯤ ꯐꯟꯗꯤꯡꯒꯤ ꯃꯣꯗꯦꯜꯁꯦ ꯃꯣꯏꯅ ꯎꯠꯅꯤꯡꯗꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯀꯩ ꯍꯥꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯀꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯄꯕ꯭ꯂꯤꯛꯀꯤ ꯃꯨꯚꯃꯦꯟꯁꯦ ꯄꯩꯁꯥꯅꯦꯕ ꯃꯤꯁꯦ ꯂꯦꯡꯉꯤ ꯃꯇꯤꯛ ꯄꯩꯁꯥ ꯂꯦꯡꯗꯣꯏꯅꯦꯕ ꯊꯧꯕꯥꯜꯗꯩ ꯃꯤꯗꯨꯅ ꯏꯝꯐꯥꯜꯗ ꯂꯦꯡꯕ ꯂꯥꯛꯑꯗꯤ ꯄꯩꯁꯥ ꯂꯦꯡꯗꯣꯏꯅꯤ ꯑꯗꯒꯤ ꯑꯁꯣꯝꯗꯒꯤ ꯏꯚꯟ ꯒꯚꯔꯟꯃꯦꯟꯠꯒꯤ ꯐꯥꯏꯜꯁꯤꯡꯁꯨ ꯃꯨꯚ ꯇꯧꯗꯣꯏꯅꯤ ꯀꯣꯔꯠ ꯑꯣꯐ ꯂꯣꯒꯤ ꯄꯦꯄꯔ ꯑꯣꯔꯗꯔ ꯃꯌꯥꯝ ꯑꯃ ꯃꯨꯚ ꯇꯧꯗꯣꯏꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯏꯝꯐꯥꯜ ꯏꯁ ꯋꯦꯁꯁꯤꯅ ꯉꯁꯥꯏ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯄꯤ ꯁꯦꯟꯇꯔꯅꯦꯕ ꯑꯗꯨꯗ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯑꯆꯠ ꯑꯍꯣꯡꯁꯤꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯑꯄꯟꯕ ꯄꯤꯔꯒ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯍꯨꯝꯅꯤꯒꯨꯝꯕ ꯇꯧꯔꯒ ꯂꯣꯏꯈꯤꯕ ꯅꯠꯇꯕ ꯉꯁꯤꯅ ꯒ꯭ꯔꯨꯞ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯒ ꯃꯤꯁꯥꯡꯁꯤꯟꯅ ꯇꯧꯈꯠꯂꯛꯄꯁꯦ ꯒ꯭ꯔꯨꯞ ꯑꯃꯃꯨꯛ ꯊꯣꯛꯂꯛꯄ ꯍꯌꯦꯡꯅ ꯒ꯭ꯔꯨꯞ ꯑꯃꯨꯛ ꯊꯣꯛꯂꯛ ꯑꯃꯨꯛ ꯇꯧꯕ ꯍꯪꯆꯤꯠꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯨꯛ ꯊꯣꯛꯂꯛ ꯇꯧꯕ ꯍꯌꯦꯡꯅ ꯃꯧ ꯑꯃꯨꯛ ꯇꯧꯕ ꯍꯪꯆꯤꯠꯅ ꯄꯥꯈꯪ ꯑꯃꯨꯛ ꯇꯧꯕ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯅꯨꯡꯗ ꯁꯞꯄꯣꯔꯠ ꯇꯧꯅꯕꯒꯤ ꯃꯣꯗꯦꯜ ꯅꯠꯇꯕꯤꯗꯀꯣ ꯆꯠꯂꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩ ꯂꯩꯀꯥꯏꯗꯁꯨ ꯑꯃꯨꯛ ꯗꯣꯅꯦꯁꯟ ꯇꯧꯔꯤꯅꯤ ꯂꯝꯕꯤ ꯆꯠꯄꯗꯁꯨ ꯑꯃꯨꯛ ꯇꯧꯔꯤꯅꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯍꯥꯏꯔꯤꯕ ꯚꯦꯂꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯇꯧꯕ꯭ꯔꯥ ꯆꯤꯡꯗꯗꯤ ꯇꯧꯗꯕ꯭ꯔꯥ ꯐꯖꯗꯕ ꯄꯣꯠ ꯑꯃꯗ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯌꯦꯡꯉꯀꯥꯟꯗꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯝꯄꯦꯔꯦꯇꯤꯚꯂꯤ ꯆꯤꯡꯒ ꯚꯦꯂꯤꯒ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯆꯤꯡꯗꯁꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯏꯗꯤꯇꯔꯅ ꯀꯩꯅꯣꯅ ꯑꯦꯡꯀꯔꯅ ꯍꯪꯕꯤꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯂꯝꯕꯤ ꯊꯠꯄꯒꯤ ꯋꯥꯔꯤꯁꯤꯗ ꯆꯤꯡꯗꯁꯨ ꯊꯠꯇꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯆꯤꯡꯗꯁꯨ ꯊꯠꯂꯤ
ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯗꯣꯅꯦꯁꯟꯒꯤ ꯃꯑꯣꯡꯁꯦ ꯆꯤꯡꯗꯗꯤ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯆꯤꯡꯗꯗꯤ ꯎꯗꯦ ꯃꯔꯝꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯝꯇ ꯚꯤꯖꯤꯕꯜ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯈꯛꯇꯪ ꯚꯤꯖꯤꯕꯜ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯌꯥꯝ ꯑꯃꯔꯣꯝꯗ ꯒꯣꯔꯃꯦꯟꯒꯤ ꯃꯤꯠꯌꯦꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯂꯤꯗꯔꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯗ ꯑꯗꯩ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗ ꯃꯁꯤ ꯌꯥꯝ ꯐꯖꯗꯕ ꯄꯣꯠꯅꯤ ꯍꯌꯦꯡ ꯃꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐꯨꯠ ꯄ꯭ꯔꯤꯟꯁꯦ ꯁꯤꯅ ꯅꯦꯒꯦꯇꯤꯞ ꯏꯝꯄꯦꯛ ꯂꯥꯛꯄ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯗ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯁꯔꯀꯥꯔꯅ ꯊꯤꯡꯕ ꯑꯣꯏꯔꯝꯕ ꯌꯥꯏꯕ ꯑꯗꯨꯒ ꯑꯗꯨꯃ ꯊꯝꯖꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯆꯤꯡꯗ ꯗꯣꯅꯦꯁꯟ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯇꯧꯗꯕ ꯅꯠꯇꯦꯕ NSNIMꯒꯤ ꯇꯧꯏ ꯀꯨꯀꯤꯒꯤ ꯇꯧꯏ ꯂꯣꯏ ꯇꯧꯔꯤ ꯉꯥꯛꯇꯅꯦꯕꯀꯣ ꯏꯚꯟ ꯗꯣꯅꯦꯁꯟ ꯇꯧꯕꯗ ꯍꯦꯟꯗꯣꯔꯛꯇꯅ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯐꯥꯎꯗ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯁꯤꯗꯀꯣ ꯚꯦꯂꯤ ꯂꯥꯟꯁꯤꯜꯂꯛꯄ ꯖꯒꯥꯁꯤꯡꯁꯤꯗ ꯒꯥꯔꯤ ꯂꯥꯛꯄꯁꯤꯡꯗ ꯑꯩꯈꯣꯏ ꯗꯣꯅꯦꯁꯟ ꯇꯧꯕ ꯌꯥꯕ ꯇꯧꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯡꯕ ꯌꯥꯕꯁꯨ ꯑꯗꯨꯝ ꯄꯥꯡꯉꯤ ꯁꯤ ꯃꯌꯥꯝꯁꯤ ꯒꯨꯗ ꯋꯤꯜꯗ ꯇꯧꯅꯕ ꯉꯥꯛꯇꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯂꯝꯕꯤ ꯊꯤꯡꯕ ꯃꯔꯨꯑꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯕꯒꯤ ꯃꯇꯥꯡꯁꯤ ꯉꯁꯤ ꯅꯠꯇꯦ ꯉꯁꯤ ꯉꯔꯥꯡꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯏꯗꯅ ꯂꯩꯔꯤꯁꯤꯡꯁꯦ ꯄꯨꯔꯥ ꯄꯥꯔꯄꯦꯆꯨꯋꯦꯜ ꯑꯣꯏꯅ ꯆꯍꯤ ꯆꯨꯞꯄ ꯑꯄꯟꯕ ꯄꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯁꯜꯂꯛꯄ ꯄꯣꯠꯁꯤꯡꯗ ꯇꯦꯛꯁ ꯂꯧꯗꯅ ꯈꯣꯠꯇꯅ ꯏꯂꯤꯒꯦꯜ ꯇꯦꯛꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯛꯁꯇꯣꯔꯁꯟ ꯇꯧꯗꯅ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯂꯝꯕꯤꯗꯕꯨ ꯑꯣꯏꯔꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯣꯔꯦꯒꯤ ꯁꯥꯏꯠꯇꯕꯨ ꯑꯣꯏꯔꯣ ꯑꯃꯅꯕꯨ ꯑꯣꯏꯔꯣ ꯑꯃꯅꯕꯨ ꯑꯣꯏꯔꯣ ꯃꯁꯤ ꯇꯧꯔꯤꯕꯅꯦꯕ ꯃꯁꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯗꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯁꯦ ꯐꯥꯒꯗꯕꯅꯤ ꯉꯁꯤꯐꯥꯎ ꯐꯥꯕꯤꯗꯦ ꯑꯗꯨꯅ ꯀꯔꯤ ꯇꯧꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯅ ꯑꯣꯏꯅ ꯂꯥꯎꯋꯦꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯑꯝꯇ ꯊꯝꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯃꯣꯏ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯃꯣꯏꯅ ꯈꯪꯅ ꯇꯧꯒꯗꯕꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗꯤ ꯑꯦꯛ ꯑꯃ ꯂꯩꯖꯔꯤꯕꯅꯦꯕ ꯈꯨꯗꯛꯇ ꯐꯥꯕ ꯌꯥꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯦꯛꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯦ ꯀꯅꯥꯒꯤ ꯃꯈꯥꯗ ꯂꯩ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯒꯗꯧꯔꯤ ꯃꯣꯏꯒꯤ ꯃꯊꯧꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯂꯛꯄꯁꯦ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯕ ꯌꯥꯏ ꯃꯁꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯄꯨꯛꯆꯦꯜꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯔꯤꯕ ꯇꯦꯛꯁ ꯈꯣꯝꯃꯤꯕ ꯌꯦꯠꯂꯤꯕꯁꯤꯡꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯚꯦꯂꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯍꯨꯝꯁꯤꯗꯗꯤ ꯂꯩꯇꯦꯕ ꯚꯦꯂꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯄꯩꯁా ꯈꯥꯏꯕ ꯈꯣꯠꯄꯁꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯄꯗ ꯈꯣꯠꯄꯗ ꯀꯔꯤ ꯇꯧꯕ ꯂꯩꯒꯦ ꯂꯩꯇꯦ ꯁꯤꯃ ꯉꯔꯥꯡ ꯅꯍꯥꯟ ꯏꯔꯥꯡ ꯊꯣꯛꯅꯔꯛꯄꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯤ ꯂꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯇꯧꯕ ꯃꯇꯝꯗꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯅ ꯂꯥꯎꯔꯤꯕ ꯆꯤꯡꯗꯅ ꯀꯩꯅꯣ ꯑꯃ ꯑꯥꯏꯟ ꯑꯃ ꯇꯝꯄꯥꯛꯇꯅ ꯑꯥꯏꯟ ꯑꯃ ꯍꯥꯏꯕꯁꯦ ꯃꯁꯤ ꯎꯠꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯦꯛ ꯇꯧꯕꯗꯧꯅ ꯇꯧꯔꯦꯕ ꯃꯔꯝꯗꯤ ꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯆꯦꯟꯅꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯁꯤꯗ ꯀꯔꯤꯒꯤ ꯊꯣꯛꯄꯤꯗꯕꯅꯣ ꯑꯍꯨꯝꯁꯤ ꯈꯤꯇꯪ ꯑꯦꯇꯦꯝ ꯇꯧꯔꯛꯏꯁꯤ ꯀꯩꯒꯤꯅꯣꯕ ꯅꯝꯕꯔ 1 ꯑꯗꯩ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯃꯁꯤ ꯈꯤꯇꯪꯀꯣ ꯃꯣꯏꯁꯤ ꯈꯔ ꯑꯩꯅꯁꯨ ꯍꯥꯏꯗꯕ ꯌꯥꯗꯕ ꯑꯃ ꯂꯥꯛꯑꯦ ꯃꯣꯏꯅ ꯍꯥꯏꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁ꯭ꯇꯦꯠ ꯍꯥꯏꯋꯦ ꯑꯦꯟ ꯑꯗꯔ ꯗꯤꯁꯇ꯭ꯔꯤꯛ ꯔꯣꯗ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯃꯁꯤꯗ ꯇꯧꯔꯝꯕ ꯃꯇꯝꯗ ꯃꯣꯏꯅ ꯄꯅꯤꯁ ꯇꯧꯅꯤ ꯍꯥꯏꯕꯁꯤꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯁꯦꯛꯁꯟ 8B ꯔꯦꯠ ꯋꯤꯠ ꯀꯣ ꯁꯦꯛꯁꯟ 283 IPC ꯑꯦꯟ ꯁꯦꯛꯁꯟ 133 CRPC ꯍꯥꯏꯕꯅꯦꯕ ꯑꯁꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯕꯗ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣꯗꯤ ꯄ꯭ꯔꯣꯕꯤꯖꯟꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯦꯛꯀꯤ ꯃꯈꯥꯗꯗꯤ ꯄꯤꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯒ ꯗꯤꯁꯇ꯭ꯔꯤꯛ ꯔꯣꯗꯀ ꯀꯣꯟꯁꯤꯟꯕ ꯌꯥꯕ꯭ꯔꯥꯕ ꯑꯗꯨꯗꯤ ꯁꯤꯒꯤ ꯑꯣꯔꯗꯔꯁꯤ ꯆꯠꯅꯕ ꯌꯥꯒꯗ꯭ꯔꯥꯕ ꯅꯝꯕꯔ 1 ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯗꯒꯤ ꯁ꯭ꯇꯦꯠꯀꯤꯗꯨꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯦꯛꯅꯗꯤ ꯃꯗꯨ ꯀꯣꯟꯕ ꯉꯝꯒꯗ꯭ꯔꯥ ꯃꯗꯨ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯕ ꯑꯃꯁꯨ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯄꯩꯁꯥ ꯈꯥꯏ ꯈꯣꯠꯂꯦ ꯀꯥꯏꯅ ꯇꯧꯕꯗꯨꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯄꯩꯁꯥ ꯈꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯂꯧꯊꯣꯛꯄꯤꯌꯨ ꯀꯣ ꯂꯝꯕꯤꯗ ꯗꯣꯅꯦꯁꯟ ꯇꯧꯕꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯤꯌꯣꯕ ꯇꯁꯦꯡꯅ ꯃꯌꯥꯝꯁꯨ ꯀꯣ ꯈꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯝ ꯂꯦꯞꯈꯤꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯌꯦꯛ ꯁꯦꯡꯗꯕ ꯀꯔꯤꯒꯤꯗꯃꯛꯇꯅ ꯊꯣꯛꯏꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯗꯤ ꯑꯍꯥꯟꯕ ꯅꯍꯥꯟ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯩ ꯈꯜꯂꯦꯕ ꯂꯝꯕꯦꯟ ꯃꯄꯥꯟꯗꯒ ꯂꯩꯉꯣꯏꯒ ꯊꯥꯖꯤꯜꯂꯤꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯃꯄꯥꯟꯗ ꯌꯣꯠ ꯄꯩꯁꯜꯂꯤꯕ ꯂꯩꯉꯣꯏ ꯄꯩꯁꯟꯗꯅ ꯒꯥꯔꯤ ꯈꯥꯝꯖꯤꯟꯗꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯁꯤ ꯅꯠꯇꯦ ꯃꯁꯤ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏ ꯏꯁꯥ ꯎꯀꯤꯜ ꯑꯃ ꯑꯣꯏꯅ ꯅꯍꯥꯟ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯟꯖꯦꯁꯟ ꯌꯥꯝ ꯂꯥꯛꯁꯜꯂꯛꯄꯁꯦ ꯑꯩꯈꯣই ꯂꯝꯕꯦꯟ ꯆꯠꯐꯝ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯂꯩꯒꯦꯁꯤ ꯈꯪꯕꯤꯔꯦꯗꯅ ꯑꯣꯐꯤꯁ ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯠꯄꯗ ꯄꯨꯔꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯑꯣꯏꯕꯁꯤꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯗ ꯑꯦꯗꯚꯔꯇꯃꯦꯟ ꯇꯧꯕ ꯍꯥꯏꯅ ꯌꯨꯝ ꯁꯥꯔꯒ ꯉꯁꯥꯏꯒꯤ ꯃꯊꯛꯇ ꯂꯥꯟꯖꯜꯂꯛꯄꯒꯨꯝꯕꯀꯣ ꯑꯗꯒꯤ ꯂꯝꯕꯤ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯪꯐꯝ ꯑꯩꯈꯣꯏꯒꯤꯀꯣ ꯒꯥꯔꯤ ꯊꯧꯒꯠꯐꯝꯁꯤ ꯁꯦꯝꯖꯤꯜꯂꯛꯄ ꯍꯥꯏꯒꯨꯝꯕ ꯌꯥꯝ ꯇꯧꯔꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯂꯣ ꯂꯩꯇꯕꯗꯧꯅꯀꯣ ꯑꯩꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯃꯁꯤꯒꯨꯝꯕꯁꯦ ꯈꯔ ꯄꯥꯏꯔꯛꯀꯗꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦꯕꯀꯣ ꯁꯤꯗꯤ ꯈꯔ ꯍꯥꯏꯗꯤ ꯅꯍꯥꯟꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯡ ꯔꯣꯗ ꯁꯥꯔꯅꯤ ꯍꯥꯏꯔꯦꯀꯣ ꯌꯥꯝ ꯐꯩ ꯔꯤꯡ ꯔꯣꯗ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯕ꯭ꯔꯤꯖꯁꯦ ꯑꯃꯗ ꯍꯦꯟꯅ ꯂꯩꯇ꯭ꯔꯤ
कांग्रेस की मतलब साबीरमनी अदो हौजिक बाबा ओवरब्रिज तरामुक लेगदो मतलब अमदे लेते गाड़ी की मसिंग से सुंगान चानद्र पोदमनेबा अखोइदे अहानब खनब मतलब मदु ओइना खल्लुइबको